ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,10 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫ Good afternoon, ELITETV ki Test of Cartoon ki mahau ming tabri su hamatara mauchiri. Maru na ngasi impala ponga pause sing ki cartoon sing da cartoon ni sing na kari haning ni ba kari phonong ni ba kari wakal khadang ni ba abdo miyam da sandok na thamjaba ado program ni Test of Cartoon. Amade lokasage Shanghai Express ki onthok pani da haibsida. Hariba Shanghai Express ki onthok pani da hariba cartoon sida yengbiu. Hariba si akoi uchek kwa ama ado watu sida tuongaga lawa dunia khuna maiti pawg lebdo watel na wanga kwak na famde e haidana haidiba fazaba pawg dunia na khoi VVS ki di khoi cha nga uchek waya sida base soroga amam tawe da haire wa sin haibane ba agon dagi hena wangba kanam leitre ha na nokpani ada kwakin lai famde ga napan dogunu matang gi wani sometimes hero become nini haine bale aduna yam weak oiba aduga foolish oiba aduma nini haibade aduna hero se nini oiba apangba adu foolish oiba aduga weak oiba mi oiba sudum yawi haiba sing sai kwaksina haibade aduna saisida mitem parugda watono wanga kwangna phamdu eduna yam phajau phomne adubu kwaksisu koi ugidaba kuire mausagi changes me ama lakpa hai tare ama to mamada khoi kwak ko tarambada ji tagidre kwaki kwakse kamai to igai ji sigi mirol angang sin ka khangroi hoi picture da kari da ubuna tana koi light oina ga yengba ahing moina ga tawdo Manipur gi kwaksiga mapan gi kwaksi khenabni phajabani Manipur kwaksi da mayang kwaksi di dum hekta yengba funing mam yawbuni ana seida waton sina wanga haibdu se kwakna phamdo ga dona napan tonu yariga hauji leiba singse acho asang oiro ama bu oiro mioi be se amna matamamda minister oidna chalama maya ama lepak khamdong ba ayat subisar maya ama haji se dum tamatamna matam matungna dum lakani ahlo selakani aduma mana oidrma tamda dum usitaba dum thawoidaba yorkani oringai matamdi sarana dum khumba mai matungina hoi ji hajurana chatpa madu oirakta kanda di aduna watona wanga kwangna phamde ko se aduna hero si kem kanda koi nini oiba su yawbani ana madu section si napan tognu haidana message ama piba haiba tare chauthokanu haidana piba cartoon ni thamjing mathang laisna chana lebaki loiredana haibuduni chaida mate mena wari sanabani net hangni dubu hang khidrine kaidorage haiba adada maina paji khume o sindur chikhat pidugi wahai duda lakadaba comment sing du ki bedagi thingbo oiramne na yam nongninge akuna sindur chikhat piji kana no khoi sidi cartoonist na sum phongdok chabani nokna akoi ki nok chu nohon ba wakhan tan ba yamna akuda elaborate tongding dre dum kana no sindur chikhat pi guys koi personal ki type ta dum lakpu jawni mana sidadi dum joker akoi ki cartoon sidadi haibu any maming pan mana tamne dum haibu yawa kaino kai je phum maga dum iba pot tu ne duna sai the host set mogi net hangni dubu hang kidre ne kaidorage na mai pa sa hang mai ni pa sa khume o sindur singat pidu gi wahai du da lakada ba comment sing do ki bedagi thingbo oiram ne na chum phagi torok pai tere duna net ki wafam sidi hauji ansamna taliban samu yananga pure 2-3 days manung da working hours sing manung da final decision ma lepa kanda irang na pagaladi madu handoki haidana aduna si ai ba inaki ba leibuduni mayam ne khabirabuduni social media da loin madu viral oidana adugi potu khangna ba leirabde anu sai sida net hangdina kino hai kanda jisi adum sindur singat piduna hai ki wado lakadaba comment mayam du ubudagi thingbo oiramni hadna nohaningba amusu phawba adumba khoi cartoon nen thamjage mathang leisna khoi pongna phamgi balo he haibudo
ꯕꯥꯂꯣꯌꯦꯁꯤꯗ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯏꯁꯨꯁꯤ ꯑꯗꯨꯝ ꯇꯥꯡ 35ꯗꯅꯤ ꯅꯕꯦꯝꯕꯔꯒꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯑꯗꯨꯗ ꯈꯔ ꯑꯃꯅ ꯀꯧꯅꯤ ꯍꯥꯏ ꯈꯔ ꯑꯃꯅ ꯀꯧꯔꯣꯏ ꯍꯥꯏ ꯈꯔ ꯑꯃꯅ ꯀꯧꯁꯤ ꯍꯥꯏ ꯈꯔ ꯑꯃꯅ ꯀꯧꯒꯨꯝꯁꯤ ꯍꯥꯏ ꯑꯗꯨꯒꯤ ꯋꯥꯐꯝꯁꯦ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯁꯤꯗꯩꯗ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯊꯤꯡꯕ ꯍꯦꯛꯇ ꯊꯝꯕ ꯌꯥꯄꯣꯟꯇꯦ ꯁꯔꯀꯥꯔꯅ ꯍꯦꯛꯇ ꯑꯗꯒꯤ ꯂꯅꯥꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯍꯦꯛꯇ ꯇꯧꯔꯨꯕꯗ ꯌꯥꯔꯣꯏꯗꯕꯅꯤ ꯃꯤꯒꯤꯅꯤꯅ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯏꯁꯨꯁꯤ ꯂꯥꯛꯀꯥꯟꯗ ꯃꯥꯅ ꯈꯨꯝꯕꯅꯦ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯍꯟꯗꯛ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯔꯔꯣꯏ ꯑꯅ ꯍꯥꯏꯔꯛꯄ ꯑꯗꯩꯗ ꯃꯣꯏꯅ ꯈꯨꯝꯃꯦ ꯑꯩꯈꯣꯏꯒꯤꯁꯨ ꯀꯧꯔꯔꯣꯏ ꯏꯆꯦ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯀꯧꯔꯅꯦꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯑꯅꯤ ꯊꯣꯛꯄꯤ ꯅꯨꯃꯤꯠ ꯐꯩ ꯐꯠꯇꯦꯅ ꯇꯧꯗꯅ ꯅꯨꯃꯤꯠ ꯃꯃꯥꯡꯗ ꯌꯥꯎꯔꯤꯕ ꯑꯅꯤ ꯊꯣꯛꯅ ꯀꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯑꯗꯨꯝ ꯊꯥꯗꯨꯃꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯂꯩꯔꯤꯉꯩꯗꯤ ꯑꯗꯨꯝ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯑꯗꯨꯝ ꯆꯠꯊꯅꯕꯗꯨꯅꯤ ꯑꯗꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯇꯧꯕꯅ ꯐꯕ꯭ꯔꯥ ꯇꯧꯗꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯁꯤ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯔꯨ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯆꯠꯄꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯣꯏꯒꯤꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯏꯁꯥꯒꯤ ꯋꯥꯈꯜꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯀꯧꯕꯅ ꯐꯕ꯭ꯔꯥ ꯀꯧꯗꯕꯅ ꯐꯕ꯭ꯔꯥ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡ ꯑꯗꯨꯁꯨ ꯀꯧꯒꯗꯧꯔꯤꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯗꯨꯗꯨ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯔꯀꯥꯟꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯤꯗꯅ ꯃꯁꯤꯗ ꯅꯝꯐꯨ ꯁꯥꯐꯨꯗ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯃꯤꯒꯤ ꯔꯥꯏꯠ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯥꯏꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯄꯤꯄꯜꯁꯤꯡꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯅ ꯌꯥꯝꯅ ꯐꯖꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯀꯧꯗ꯭ꯔꯒ ꯃꯊꯪꯒꯤꯗ ꯀꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ ꯊꯥ ꯑꯁꯤꯃꯒꯤ ꯅꯕꯦꯝꯕꯔ ꯊꯥꯁꯤꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯁꯤ ꯑꯗꯨꯝ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯅꯅꯤ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯂꯥꯛꯏꯕ ꯃꯧꯁꯤꯡꯁꯤꯁꯨ ꯃꯥꯒꯤ ꯅꯤꯡꯉꯣꯜ ꯃꯌꯥꯝꯗꯣ ꯂꯥꯛꯄ ꯃꯌꯥꯝꯗꯒꯤ ꯃꯥ ꯆꯠꯍꯧꯗꯕ ꯃꯊꯪꯒꯤꯗ ꯑꯗꯨꯝ ꯆꯠꯂꯒꯦꯒ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯅ ꯁꯨꯝꯕ ꯄꯣꯠꯁꯨ ꯑꯗꯨꯝ ꯊꯣꯛꯄꯅꯤ ꯄꯣꯠꯅꯤꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯗꯨꯗꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯐꯖꯕ ꯑꯗꯨꯝ ꯃꯦꯁꯦꯖ ꯄꯤꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯣꯏꯂꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯃꯃꯥꯡꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯗ ꯁꯥꯟꯇꯤ ꯂꯥꯛꯄ ꯍꯧꯔꯦ ꯃꯦꯗꯥꯝꯅ ꯂꯩꯁꯦ ꯄꯨꯔ ꯂꯥꯛꯄꯅꯤ ꯀꯗꯥꯏ ꯌꯧꯔꯛꯂꯕꯅ ꯃꯃꯥꯡꯗ ꯁꯥꯟꯇꯤ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ MLA ꯁꯥꯟꯇꯤ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯇꯧꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯖꯣꯀꯔ ꯑꯩꯈꯣꯏ ꯀꯥꯔꯇꯨꯟ ꯑꯃꯁꯨ ꯃꯃꯥꯡꯗ ꯑꯗꯨꯝ ꯊꯦꯡꯅꯈꯤꯕ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯥꯏꯔꯒꯅꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯅꯕꯅꯤ ꯁꯥꯟꯇꯤꯁꯤ ꯀꯔꯝꯕ ꯁꯥꯟꯇꯤꯅോ ꯀꯥꯏꯅ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯅꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯑꯗꯨꯅ ꯁꯥꯟꯇꯤ ꯂꯥꯛꯄ ꯍꯧꯔꯦ ꯃꯦꯗꯥꯝ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯀꯗꯥꯏ ꯌꯧꯔꯛꯂꯕꯅ ꯍꯪꯕꯅꯤ ꯂꯩꯒ ꯇꯧꯔꯒ ꯄꯤꯕ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯁꯥꯟꯇꯤꯁꯤ ꯍꯧꯖꯤꯛꯄꯨꯗ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯍꯥꯏꯕ ꯍꯥꯏꯁꯤ ꯏꯪ ꯇꯞꯄ ꯀꯥꯏꯅ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤꯗ ꯍꯥꯏꯔꯒ ꯁꯥꯟꯇꯤ ꯍꯥꯏꯕꯁꯤꯅ ꯃꯌꯥꯝꯒꯤ ꯃꯌꯥꯡꯂꯣꯟ ꯑꯣꯏꯕ ꯃꯌꯥꯝꯅ ꯈꯪꯉꯦ ꯑꯗꯨꯅ ꯑꯗꯨꯝꯕꯗ ꯑꯗꯨꯒꯤ ꯄꯥꯎꯖꯦꯜ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤꯅꯤ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯁꯥꯟꯅꯕꯅꯤ ꯋꯥꯔꯤꯁꯦ ꯑꯗꯩꯗ ꯑꯩꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯤꯕꯁꯦ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯦ ꯇꯨꯡꯒꯤ ꯈꯜꯂꯤꯉꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯉꯨ ꯍꯥꯏꯒꯦꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯑꯩꯈꯣꯏ ꯋꯥꯔꯛꯀꯤ ꯀꯕꯤ ꯀꯥꯏꯅ ꯌꯥꯝ ꯐꯖ ꯐꯖꯕ ꯁꯦꯔꯤꯌꯦꯜ ꯃꯌꯥꯝ ꯑꯃ ꯐꯤꯂꯝꯗꯁꯨ ꯄꯨꯊꯣꯛꯈꯤꯕ ꯂꯩꯕꯅꯤ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯗꯨꯅ ꯈꯟꯖꯕ ꯃꯌꯥꯝꯅ ꯑꯩꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯤꯕꯁꯦ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇꯅꯦꯅ ꯇꯨꯡꯒꯤ ꯈꯜꯂꯤꯉꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯉꯨ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏ ꯇꯨꯡꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏ ꯆꯩ ꯊꯥꯡꯉꯤꯗꯨꯅꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯇꯧꯕꯤꯔꯝꯗꯦꯀꯣ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯆꯍꯤ 100 ꯑꯗꯨꯝ ꯍꯥꯏꯅꯩ ꯀꯗꯥꯆꯤꯠꯀꯤ ꯋꯥꯅꯤ 110 ꯄꯨꯟꯁꯤꯕ 10 ꯄꯨꯟꯁꯤꯕ ꯀꯥꯏꯗꯨꯗꯤ ꯑꯦꯛꯁꯦꯞꯁꯅꯦꯜꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤ ꯆꯍꯤ 100ꯁꯤꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯁꯤꯕꯗ ꯀꯔꯤꯝꯁꯨ ꯄꯨꯕ ꯌꯥꯔꯣꯏ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟ ꯈꯟꯗꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯀꯤꯗ ꯋꯥꯖꯥꯎ ꯇꯧꯅꯔꯤꯕ ꯃꯨꯟꯅꯔꯤꯕ ꯍꯥꯠꯇꯣꯛꯅꯔꯤꯕ ꯀꯔꯣꯔ ꯄꯥꯏꯔꯤꯕ ꯀꯔꯣꯔꯄꯇꯤ ꯃꯌꯥꯝ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯅ ꯁꯤꯕꯗ ꯀꯩꯁꯨ ꯄꯨꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯀꯠꯊꯣꯛꯄꯒꯤ ꯆꯦꯔꯤꯇꯤꯒꯤ ꯀꯔꯤꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯥꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯦ ꯂꯥꯏꯔꯕꯁꯤꯡꯒꯤ ꯑꯗꯨꯒꯤ ꯍꯥꯏꯗꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯁꯦꯟ ꯄꯥꯏꯕ ꯃꯌꯥꯝ ꯑꯃꯅ ꯇꯧꯔꯛꯄ ꯇ꯭ꯔꯁ ꯂꯩꯈꯠꯂꯛꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅꯤ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯇꯨꯡꯒꯤꯗꯃꯛꯇ ꯈꯜꯂ ꯆꯠꯂꯤꯅꯤ ꯑꯗꯨ ꯑꯗꯨꯃꯛ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯇꯨꯡꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯑꯅꯤꯃꯛ ꯈꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯔꯁꯤꯅ ꯍꯪꯕꯅꯦ ꯑꯗꯨ MLA ꯃꯤꯅꯤꯁꯇꯔꯁꯤꯅ ꯈꯨꯝꯃꯛꯄꯅꯦ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯅ ꯁꯣꯏꯔꯝꯕꯅꯤ ꯀꯔꯤ ꯍꯪꯈꯤꯕꯅꯣꯅ ꯍꯦꯛ ꯍꯧꯕ ꯍꯦꯛ ꯍꯥꯏꯕꯒ ꯇꯧꯅꯔꯤꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯅꯩꯅꯕꯗꯣ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯅ ꯁꯣꯏꯔꯝꯕ ꯑꯗꯨ ꯉꯥꯛꯇꯅ ꯇꯥꯏꯅꯕ ꯃꯊꯪꯒꯤ ꯁꯔꯀꯥꯔ ꯑꯃ ꯂꯥꯛꯑꯦ ꯅꯪꯉꯣ ꯁꯤ ꯅꯠꯇꯕ ꯁꯔꯀꯥꯔ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯁꯨ haiduni mamang sakara torambana adu mayam haisina mamang sakara torambado fare hojiki sargasina semdokpiro asoiba mayamdu hunadana adu torambani mayamna mamangi sarkarna mangjalnama mayamdu sengdokpani khaiba tuan tuan makoi political gi war sidi what of war mayam adum koi dum tare or praja singna pamiji madugi political hunnabagi nate thabak toro any A na bukagera B na bukagera C na bukagera
ꯑꯗꯨꯒ A ꯄꯥꯔꯇꯤꯅ ꯀꯥꯒꯦꯔꯥ B ꯄꯥꯔꯇꯤꯅ ꯀꯥꯒꯦꯔꯥ ꯁꯤꯒꯗ ꯄ꯭ꯔꯖꯥꯒꯤ ꯊꯕꯛ ꯇꯧꯔꯣ ꯍꯨꯟꯅꯔꯒ ꯂꯩꯔꯒꯅꯨ ꯍꯥꯏꯕꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯁꯤꯅ ꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇ꯭ꯔꯦꯟꯁꯤꯗ ꯊꯥꯏꯅꯒꯤ ꯑꯗꯨꯝ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕ ꯌꯥꯗꯕ ꯍꯧꯖꯤꯛꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯂꯣꯏ ꯂꯩꯔꯕꯅꯤ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯂꯣꯏ ꯈꯪꯉꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝꯒꯤꯁꯤꯗ ꯇꯦꯂꯤꯐꯣꯟꯗ ꯋꯥ ꯉꯥꯡꯅꯔꯝꯕ ꯆꯤꯟ ꯊꯤꯕ ꯇꯧꯕ ꯀꯗꯔ ꯇꯧꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯌꯥꯔꯣꯏ ꯅꯨꯃꯤꯠ 4-5ꯅꯤ ꯆꯠꯀꯗ꯭ꯔꯥ ꯑꯗꯨꯅ ꯀꯥꯟꯅꯗꯕ ꯑꯩꯈꯣꯏꯅꯒ ꯀꯔꯤ ꯑꯗꯨꯝꯕ ꯐꯖꯗꯕ ꯋꯥꯔꯤꯒ ꯍꯥꯞꯄꯒ ꯑꯗꯨꯝꯕꯩ ꯀꯗꯔ ꯇꯧꯅꯨꯒ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕꯗꯣ ꯑꯗꯨꯒꯤ ꯖꯨꯛꯇꯣ ꯂꯥꯛꯑꯕꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯩꯇ ꯖꯨꯛ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯒꯤ ꯂꯥꯛꯄ ꯂꯣꯠꯄ ꯌꯥꯗꯕ ꯍꯥꯏꯖꯟꯕ ꯌꯥꯗꯕ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯨ ꯃꯇꯝꯗꯨꯗ ꯇꯦꯂꯤꯚꯤꯖꯟ ꯂꯩꯇꯕ ꯀꯔꯤ ꯂꯩꯇꯕ ꯃꯌꯥꯝꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯄꯨꯊꯣꯛꯇꯅ ꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯈꯤꯕ ꯊꯥꯒꯠꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯄꯨꯊꯣꯛ ꯃꯇꯝꯗ ꯅꯪ ꯑꯗꯨ ꯍꯥꯏꯈꯤꯗꯥꯏ ꯀꯔꯤ ꯇꯧꯔꯦ ꯀꯥꯏꯅ ꯄꯨꯊꯣꯛꯇꯅ ꯑꯩꯈꯣꯏ ꯆꯤꯡꯊꯣꯛꯅꯔꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯌꯥꯝꯅꯁꯨ ꯂꯨꯕ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯨꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯋꯥꯈꯟꯗ ꯑꯗꯨꯝ ꯂꯩꯈꯤꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯚꯣꯠ ꯈꯣꯝꯕꯁꯨ ꯉꯥꯏ ꯑꯩꯈꯣꯏ BJPꯗ ꯂꯩꯔꯝꯕꯗꯅ BJPꯗ ꯂꯩꯔꯝꯕꯗꯅ ꯀꯣꯡꯒ꯭ꯔꯦꯁ ꯌꯥꯎꯕ ꯀꯣꯡꯒ꯭ꯔꯦꯁꯇ ꯂꯩꯔꯝꯕꯗꯅ BJP ꯌꯥꯎꯕꯗꯅ ꯚꯣꯠ ꯈꯣꯝꯕꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯗꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯚꯥꯏꯔꯦꯜ ꯆꯠꯄꯤꯕ ꯀꯣꯡꯒ꯭ꯔꯦꯁꯇ ꯀꯨꯏ ꯂꯩꯔꯛꯑꯕꯅꯤꯅ BJP ꯆꯪꯉꯛꯑꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁꯇ ꯚꯣꯠ ꯊꯥꯗꯕꯤꯌꯨ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯩ BJPꯗ ꯀꯨꯏ ꯂꯩꯔꯒ ꯀꯣꯡꯒ꯭ꯔꯦꯁ ꯆꯪꯕꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯇꯤꯡꯗ BJPꯗ ꯚꯣꯠ ꯊꯥꯗꯕꯤꯌꯨꯅ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯃꯛꯇꯗꯁꯨ ꯁꯣꯏꯕ ꯌꯥꯎꯏ ꯆꯍꯤ 35 ꯍꯦꯟꯅ ꯑꯈꯨꯔꯝ ꯏꯕꯣꯕꯤꯅ ꯄꯥꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯧꯕꯗ ꯋꯥ ꯉꯥꯡꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯈꯨꯔꯝ ꯏꯕꯣꯕꯤ ꯀꯥꯏ ꯍꯥꯏꯗꯣꯛꯈꯤꯕ ꯌꯥꯎꯏ ꯁꯣꯔꯤ ꯑꯦꯟ ꯕꯤꯔꯦꯟ ꯀꯥꯏꯅ ꯑꯣꯟꯕ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯅ ꯁ꯭ꯂꯤꯞ ꯑꯣꯐ ꯇꯪꯁꯤ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯕꯗꯣ ꯃꯃꯥꯡꯗ ꯁꯔꯀꯥꯔꯅ ꯁꯣꯏꯔꯝꯕꯅꯤ ꯏꯍꯦ ꯀꯔꯤ ꯍꯪꯈꯤꯕꯅꯣꯅꯦ ꯅꯪꯅ ꯍꯪꯕꯗꯨꯕꯨꯅ ꯍꯥꯏꯕꯒꯤ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯕ ꯑꯗꯨꯒ ꯈꯔ ꯁꯣꯁꯥꯏꯇꯤꯁꯤꯗ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯐꯝꯗꯨ ꯃꯃꯤꯗꯨ ꯌꯥꯝ ꯐꯖꯅ ꯇꯥꯍꯟꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁꯦꯇꯔꯗꯦ ꯁꯇꯥꯌꯔꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ MLA ꯃꯟꯇ꯭ꯔꯤꯁꯤꯅ ꯂꯥꯛꯑꯦ ꯈꯨꯡꯒꯪꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯄ꯭ꯔꯖꯥꯁꯤꯡꯗ ꯍꯥꯏꯕꯅꯤ Now you see they suddenly attack us ꯃꯣꯏꯅ ꯈꯪ ꯈꯪꯗꯅ ꯑꯩꯈꯣꯏꯗ attack ꯇꯧꯁꯤꯜꯂꯦ and occupy our land ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯡ ꯑꯁꯤ ꯅꯣꯏꯅ occupy ꯇꯧꯕꯅꯦ but who actually allowed them ꯀꯅꯥꯅ ꯃꯣꯏ ꯇꯁꯦꯡꯅ allow ꯇꯧꯈꯤꯕ attack ꯇꯧꯅꯕ ꯍꯣꯠꯅꯕꯗ to enter our land ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯆꯪꯅꯕ ꯍꯣꯠꯅꯕ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ allow ꯇꯧꯒꯦ is this big argument ꯃꯁꯤꯅꯤ ꯑꯆꯧꯕ ꯌꯦꯠꯅꯕ ꯑꯃ ꯑꯣꯏꯔꯤꯁꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯕꯗꯨꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯁꯣꯛꯀꯣ ꯇꯣꯉꯥꯟꯕ ꯄꯨꯂꯞ ꯅꯠꯇꯕꯤꯗ 22ꯒꯤ ꯑꯗꯨꯒꯤ 17 19 9ꯒꯤꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯗꯨ ꯁꯣꯝꯗ BJPꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯑꯇꯣꯞꯄ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯅ BSF ꯂ ꯀꯔꯤꯅꯣ ꯑꯃꯅ ꯁꯤꯟꯕꯤꯔꯣ ꯍꯥꯏꯗꯅ ꯆꯦ ꯆꯥꯛꯂꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯣꯏ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯃꯣꯏꯅ ꯁꯗꯟꯂꯤ ꯑꯦꯇꯦꯛ ꯇꯧꯔꯛꯑꯦ ꯀꯣ ꯑꯗꯨ ꯀꯅꯥꯅ ꯃꯣꯏꯁꯤ ꯌꯥꯍꯜꯂꯤꯕꯅꯣ ꯑꯦꯂꯥꯎ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯅꯤ ꯑꯆꯧꯕ ꯑꯥꯔꯒꯨꯃꯦꯟ ꯑꯃ ꯑꯣꯏꯁꯦ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯏꯂꯦꯛꯇꯦꯠꯁꯤꯅ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯋꯥꯔꯤ ꯂꯤꯔꯕꯒꯤ ꯁꯤꯟꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯪꯅꯔꯕꯗꯨꯅꯤ ꯂꯥꯟꯁꯤ ꯀꯃꯥꯏꯅ ꯇꯧꯔꯛꯈꯤ ꯀꯔꯤ ꯇꯧꯔꯛꯈꯤ ꯉꯁꯤ ꯌꯥꯎꯕꯅꯤ ꯄꯣꯛꯅꯐꯝꯗ Xꯇ ꯇ꯭ꯋꯤꯇꯔꯗ ꯍꯥꯟꯅ ꯂꯩꯔꯝꯕꯗ ꯇ꯭ꯋꯤꯇꯔꯗ ꯋꯥꯔ ꯀꯃꯥꯏꯅ ꯇꯧꯈꯤ ꯑꯦꯀꯥꯎꯟ ꯀꯌꯥꯝ ꯍꯥꯡꯈꯤ ꯑꯗꯨ ꯃꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯜ ꯖꯖꯤꯔꯥꯒꯤ ꯇꯤꯝꯅ ꯆꯠꯀꯥꯟꯗ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯤ ꯑꯗꯨꯗ ꯄꯨꯔꯥ ꯂꯦꯞꯇꯣꯞ ꯀꯔꯤ ꯀꯔꯥ ꯇꯧꯔꯒ ꯃꯌꯥꯝ ꯑꯃ ꯏꯟꯇꯔꯅꯦꯠ ꯊꯤꯡꯉꯤꯕ ꯃꯇꯝꯗ ꯐꯪꯍꯜꯂꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯉꯁꯤꯒꯤ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗ ꯌꯥꯎꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯦ ꯂꯩ ꯍꯥꯏꯗꯅ ꯊꯝꯕ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ELITETVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ